Manipur da President's Rule gilenga kasi lakliba February 13 da chahi ama mapung faraglagani loinana Manipur da miyam gilenga ka masoidan halaklagani haibagi mami sengba hengalakli handakta BJP Parliamentary Board na National General Secretary Tarun Chokpu Manipur gi Legislative Party Leader Mikhal gi Central Observer oina hablakibasu laikre Central Observer oina BJP Parliamentary Board na Chukpu hablaklibasi mahaki mathau makhatana adumak anoba lengak sembagisu thaudang lawragani hairi loinana anoba Chief Minister gi wasak lawbagi thabagasi lakliba February 13 gi mamangda pangthoklaba yana leiri hairi haukiba numit nini humtiya sida BJP Central Leadership singna Manipur gi MLA sing amadi BJP ga chatminariba Alliance Party gi MLA sing New Delhi da Aruba Meefam pangthoknanaba laknanaba hairakiba laikre hairiba Meefam asi ngasi nungthil pung 4 minute 95 chatpa matamda BJP ge National Headquarter da pangthoklagani loinana Manipur dagi BJP ge MLA sing saruk yanaba khanghalakhiba su laikrabani press na fangba akhanaba paw amanadi BJP ge chatminariba Alliance Party haibadi National People's Party NPP amadi Naga People's Party NPF ke MLA sing su Delhi da leiba Manipur Bhavan da atopa Meefam ama pangthokani hairi Nakalamaromdna Su agreement Chanariba Kuki Jogi Insurgent Group Singsu Union Ministry of Home Affairs MHA Amadi Manipur Lenga Kaloinana Northeast Advisor AK Mishraga Meefam ama pangthoklaba yai haina pawasina makatana fongdorakli na National General Secretary Tarun Chokpu Manipur ge Legislative Party ki leader khananabagi Central Observer oina khalakraba matungda popular government ama lakpa yabagi oithokpa hengalakli Manipur da lengak sembaga mari leinana Delhi da kari fibam leidibage haibagi matangda wari sananaba hauzik Delhi da leidiba SKTV ki chief reporter Khetrimayum Premchanga phone line da wari sabagi tanja lozage Premchan Haibiu Marina Haibiu Premchan tabire ko Tajare Marina Haibiu Okay hauzik si Delhi da karam ba MLA sing laktuna leidabage aduga hauzik fawbada Meefam pangthokhiba leidabra Marina Maruya hauzik fawbada pagi BJP gi MLA sing khaktanatana NDA re yauri batongan tongan political parties gi MLA sing fawba laktuna leire aduga makosing adugi manungda Manipur House tiken reject malta leiba Manipur House da akogi MLA khara ma leire aduga ming isalamaga apa masida register tawmaga leita basu yawi atopa pangam sing leiba basu yawi SU marki Manipur bawon leiba basu yawi aduga private oina hotel lega leiba basu yawi aduga khadigi maru weribadi pung ahumda pangthokani he torambani Meefam si adumakpu pung mari ga minute 95 aduga pung manga aduwaida Meefam pangthoklagani haibagi mafam simadi sengle hojik mak aigi hek imam mutara haibitare Manipur bawon dagi hoji MLA Karam Shyam aduga Prem Chandra aduga Joy Kishan koi singsi thokibagi mami ukhi haibitare koi singsi hariba hojiki BJP gi national officer Pangthokkadouri Meefam du shawjabagi thokpagi mami tare baseduga amaromda MLA singsi ayukta haibitare ayukta gi hauna party ki BJP party ki president A Sarda amadi general secretary yauna tongan ba magi party se gi chingmu singna hotel singna chatlakanda MLA sing leyo kham sing chatlakanda koi sikana kana la na tokana mokoi kamay le habiru yin bagi mong na tare ayuksi apam kuding magta challi habagi pautai madugi paudu phangbadagi aina technology market le riba koi gi Manipur House la gai koina report labu matamda party ki president amadi party ki tongan ba karyakata chingurna la akanda koi MLA singna yang silamba report labu gi mo attendance labu gi mo habitare hoi chathaki duga government sembagi matang si center de issue koi gi election legislature gi leader khanna bagi election gi adu government sembagi form se karamba mong da leibage semga doribra natraga semba ngamloi doribra Singna yengoragadi government say dom isem the same lagani haibagi thajaba mi chawna leire haibitare isem to ni haibagi maramdi ekogi 2022 gi election loraba matungda state election loraba matungda matamdugi finance minister Nirmala Sitharaman amadi kogi Kiran Rijiju la akanda okubanina ki observer orkanda legislature gi leader si NBN khalaga ma ko chief minister wina how ko bi kanji ben habitare aduga masi president rule khaba matungda la khaba matungda hojikna mo
present rules na matabulu khan khiba legislature gi leader du automatically present rule la khabna madu leite haina lobagi wakhalona sini maram dingarang pagi legislature leader gi luching bese ko ye leadership khanna bai batare legislature party gi BJP legislature party gi leadership khanna ba mokoina ko observer hapai basina di hana gi khan khibadu mokoina dom internal party naitara moina madu leitri haina lawga anoba ma khanna bagi mawonga observer hapa banina taron chuksa hapa banina jo soidna maki anoba sarkar amano bolenga ama lagani haibagi thaja leadership sidi kanana oiraba yabage Premchan masi yamna luba wahang amadi ori dubu soida leriba tuan ba pagi BJP ga setmina ba organization sing oibi ai natragana tuan ba ki pagi spokesperson sing aduga tuan ba MLA sing man tani habi tare ai ma thabi koida pandiga no ngai ti hai ko sing atungina chief minister habri legislature party gi luchingmu erpa yabasi makoi ahum haiba tare makoi ahum sigi manunga hom amadagi haire basina district police tagi MLA amana oiraba yari adigi atopa show samana hari basina kwaidagi senior able leader haiba tare BJP gi oina Manipur kwaidagi senior leader kwari chahi liraba kwari senior oiba amana hari aduga amana amuk hojik leiba hanagi ex chief minister nomom billion natragadi atopana oi kadu oigadi government system da ba yabagi phibam su le hari masigi maram su tuan pire yai bitare maruina masigi maram si hairiba ahum si manunga amadi oiraba yai adubu oiraba yagadu ise masi akoigi leiriba legislature sing MLA sing masina khangadaba natabagi mami chawng tai habi tare chumnagi laaga mokoina ngai mudu taraga adumak akoina haise yaro ma khale haraga adumak dumayan torok yabagi mami ma chawng tai aduga masi ta singnamak legislature gi leader khanaba election da tawduna MLA sing mokoina pamba koi leader du khangani habi wafam simadi khara tamna lebugum tawi chamchan laaga da mokoi present tawi habu khanga kanda akoina khali base no yaro singam oihalo wangang anu haibagi mami amadi chawng ta ga da mali haidana hoji masak pamin ta thongning da ba koi rakli MLA sina phonu pire haiba tare adu muktu lagning ibu wafam di koi Manipur do leriba configuration maram oirkanda koi cookie MLA sing haiba tare mokoi gisu yamna chawba demand amadi dum leibagi wafam silai haiba tare maruina mokoina taliba separate administration in the form of union territory haibana chimmusing asi hana aiba thajaba ma idragadi madu government semester support tawduna bagi tuan da apply taido simna yamna kana pressure pagi wafam amusu lay haibagi wafam sitai aduna karamba mawonga government asi semla kadawri bono semla agana sagi separate administration wafam da hamlakhiba aiba ma sign tawje haibaduna kamaya tawdori bono na tragana kuki relation sida setan ko matam da karamba mawonga government dil tawdori bono natri hayagana sai phongdu khiba khogi aina haije khiba haibetare hanagi chief minister natna atopa lakare bu oigadi government si form to bangam da ba yai haibran chu bo pham sing asi aduga yosi manung atur hayani manung khanga ba yai hetare aduga Premchan ngasai Premchan na panbirak pagi matungina hoje se kuki MLA sing lakpa ubibra aduga Pangthokkadouri bang haki matung da Pangthokkadouri ba Meefam sida makoi si yawgadouri bra haibase kari pau khangbiba amtang haibi yes Delhi gi sagi surrounding nagi haibetare akoina som hangjaba matam da makoi su yawrakre habagi pawdi chapsana phange makoi su lakre even leiriba atopa constituency haibetare atopa tampakta leiba constituency gi MLA singa paw phawna mangobog yawre makoi lakre habagi paw su phange haibetare aduga makoi punna kya shurabage karam no haibagi chapsaba du khangdre adu mako singa akoi base leiriba makoina ramba yaya ta lei haiba pham sing chetlaga adu mi ngai betare masi update sing gum hakle ga atopa bulletin sing gum pe pa yabagi aduga hojik makpung mari ni nimfu manga swai sida Pangthokkadouri ba Delhi da Pangthokkadouri ba Meefam se sidai akoina kari meeting thamba ya ge haibado adugi matang da so haibi Meefam se mena ngasi ani thona Pangthokkadouri maruina amana BJP gi legislature sing MLA sing khantagi oiba amana BJP ga saminariba NDA haibetare haibadi NDA de jawriba BJP ga saminariba party sing gi oiba Meefam
aduga party simdugi mung tongan tongan ma mokhoina khaning ni ba leader du kana ha bana chumba khangdok pa yana bagi adugi meeting amasu punna ani ni ani silor matungda chap chana kanana kana mawongda leader pa ya bagi na tre hare kana government form to banga modori ba adubu khwaidagi haza ba yari budi election legislature ki election tawna ba observer ama happy haidana lebak Pungjau Tilaburi na Manipur mi na silang tagna rabuni na. Anyhow to na lenga amadi siyama na hai bagi okay. Hoy, yam nungay zare, thaga cheri Premsan.